Union Government Manipur Miyambu Masagi citizen nama oina khanbangamde karigumba Masagi citizen ni khalakpa mikup ngasi fawba loisin bangamdriba irang asi loisin bangamgani haina nauna Cocomi gi coordinator oiraba Somorendro Thokchom na fongdokibaga loina na center na Chin-Kuki Narco terrorist singbu khutlai amadi training piduna saugatle haina su maral sikre wafam asi mayol na sinduna mafam kayada khong na chatkhiba lamsang khong chatta sarukya khiba khong chat loising amadi angamba mateng panglakhiba miyoi sing okpagi thauramda fongdokhibane Manipur Press Club ta pangthokhiba thauram aduda mayolgi lamsang khongchat sarukya khiba khongchat loy amadi mateng panglakhiba singda certificate amadi achamba khudol pot sing tamduna ikai khumnaba utkhi Somorendro na makha taraduna mamang chahigi me ahum dagi state asida thorakliba irang asi karamba matamda loigadagi haibasi miyamna hangnaduna lakpane center ge long policy manungda miyam hatpa furup masel hatna hanba kaya thokhali masimak union government ke policy soibadagini India lengakna geopolitics tawbada Manipur Miyambu Baligi Haming Oihali Madugi Mathakta State Asiga Yumthang Nariba Myanmar da Democracy Hanjinna Bahotna Bada India Lengakna PDF Semgatuna State Asida Pusilaktuna Yokhat Panatana Khutlai Pisin Yokhat Padanatana Khutlai Pisin Duna Training Piri Loinana Mapangi Khutlai Paiba Chin-Kuki Narco terrorist Singbu Yokhatuna Suta Wihaina Maral Sikhi Manipur Miyambu na Masagi citizen oina Union Government na Laude Manipur Miyambu India na Masagi citizen ni Khalakpa Mikupta Haujik Liba irang asi loisin bangamgani amaromda PDF amadi Chin-Kuki Narco terrorist sing asi Mizoram lengakna saugatpa oibana makhoibu mafam chaba amada thamkhibada nongan baga irang laksin bangamgani loinana chingkhong chingyada leiriba center ge lanmi lising humfurom asi lauthokpiu matamadu state force amadi Manipur miyamna numit mangani da irang laksin bangamgani adubu ngasi leiriba fibam asida adumak leirabadi awabagi fibam amada leiduna irang laksin ba ngamloi haiki Brahmasi ko gi benosapa democracy pa leba amo oina ba ono ba tamda PDF sim ko ne pusalaga thami yokhali khulai tambi loina mapan gi khulai pa ba lami ji Manipur da pusalaga shu tawi aduga Chin-Kuki Narco sing ji yokhali hoji pawda ko ina Manipur gi miyam ji masa gi citizen oina khallaga kanbiyu wa khalol lai masi khalapa mikop ta Manipur gi miyam je India gi khoi gi citizen amani ne he khalapa numito madu numini chubde India gi khoi ga sitoi war si loye maramdi haiba PDF haiba shu tawni ba ka josi Mizoram gadi Mizoram ka dona fully support tawni mo khoi gi mapam saba amadu thambiruro hek thamba nongan ba gi si la si dum loire women dana law to firo akoi na khoi se Manipur gi miyam je akoi India gi citizen amo uba ngamde uba ngamoy haina khambire gadi hairiba thamiba khoi gi periphery area da thamliba da chingda laiba khoi gi paramilitary force lising bugi mathakta lebi pura law to firo Manipur gi state force ne adagi Manipur miyam ne targa numit mangani da loine ba